그럼지 맘 시면 wen 볼레 맞지만 대봉 통원이 맘도 맘 first time 따본 멘트나 땅도 보여줘야고도 맘도 어쿠니 짜긴 또 구이브nem도 ngasi디 kakana ngarang lele 대봉제 미단도 네 어때 통원에도 대봉제 아상원이 맘 도 실레 extra ni sina 맘 어디기 맘시 스케노 또 사브도 yin 통원으로 또 하고 도 디생이 하고 하고 또 맘 마루제 시나 마루도 마루도 그나지 matong simlong maru yaw ya do maru ju mulle ba mulle mane do khangde hawra to yin na se to yin gi tap to to ju have do ko shom de ka han jana de khuni gi ham first time sa do ne do asong gi ma palom de na de ke mayang sa rom de pa am sa have do akhoi ma moi ne saw hai haw have do yin ne se hawra to do mang mahi diaw de do ko ne video yin de matum tum yaw do akhoi no kon do patram da apik pam do thong ne do khatang pik wai ta do 네 가이다 가이도 또 파자네 yin ta kam yin ni matong do mai ta do mai jam nung si yin thong do mai nam me nam do garam masala ka ha pa thong ne do how about the minute se do the ma'am na khoi video se ahan ba yeng bi bo ni si bina like share subscribe to video ma'am bell icon ni video ma'am sa hon to se do okay asi ma'am sikar to la ke ma'am to kuno ni 봐봐. 잠깐만. 얌치 야만 얌치야. 그래. 근데 맘마 하우제. 뭐뭐 알루 기타 던다 보자도 yin 기타 던다 보자도 아고 이제 문 크라 하게 가등 가등 리셀레바 너링한 또 호보도 고 사이드 판나도 좀 그랬어. 말루니 마게 딱 그냥 하우제 일단 딱 실리 잡으라 아주 뭔배 하고 그냥 대봉무제 예 사람들 통계 봐 하지 싸다 마음 구독 누아이제구나
ꯃꯌꯥꯝ ꯁꯤ ꯃꯍꯥꯎꯁꯦ ꯃꯌꯥꯝ ꯆꯥꯔꯒ ꯈꯪꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯅꯦꯅ ꯊꯣꯡꯕꯅꯦꯕ ꯑꯗꯣ ꯍꯥꯎꯔꯦ 근데 막 마히게 야우된 풍클리 잘. 맛이 아직 두어보고도 그런 남리 떠해봐도. 설명 그냥 다 넣었다 보는 거야. 그치 한 마리면 매일매일 그렇구나. 왜? 뭔데 시리어스? 망하지 아직. 몸에 비자마 그게 막 무뚱무뚱 캉디네. 아두 타고 있고 사갈래 하우디 함 하우에도. 괜찮다. 시제. 양 당가려. 이거 뭐라는 카메라는 건다고. ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯕ ꯂꯣꯏꯕꯗꯣ ꯌꯦꯟꯖꯥꯡꯁꯦ ꯈꯔ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯇꯣꯉꯥꯟꯅ ꯑꯍꯟ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯕꯗꯤ ꯃꯥꯡꯊꯣꯛꯇꯕꯤ ꯊꯝꯈ꯭ꯔꯕꯗꯣ ꯃꯣꯔꯣꯛ ꯅꯥꯀꯨꯞꯄꯤꯁꯨ ꯂꯩꯔꯝꯃꯦ ꯃꯣꯔꯣꯛ ꯃꯦꯠꯄꯁꯨ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝ ꯄꯨꯊꯣꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯁꯦ ꯁꯥꯡꯇꯪ ꯆꯥꯎꯋꯦꯕ ꯊꯩꯕꯣꯡꯗꯣ ꯑꯗꯨ ꯊꯣꯡꯉꯤꯅꯦ ꯑꯩꯈꯣꯏ ꯍꯥꯏ ꯀꯣꯟꯅ ꯀꯩꯅꯣꯗꯤ ꯁꯤꯁꯦ ꯀꯩꯅꯣꯗꯤ ꯁꯤ ꯆꯥꯕꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯃꯨꯟꯕ ꯆꯥꯕꯗ ꯃꯔꯤ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯆꯥꯕꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯃ ꯃꯣꯏꯗꯥꯗꯣ ꯐꯨꯠꯄꯗꯣ ꯑꯗꯨꯝꯕ ꯆꯥꯕꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯁꯦ ꯊꯣꯡꯀꯥꯟꯗ ꯌꯥꯝ ꯊꯣꯔꯛꯑꯦꯕ ꯑꯗꯣ ꯍꯥꯎꯔꯦ ꯑꯗꯣ ꯌꯦꯟꯒꯤ ꯇꯥꯏꯞꯇꯅ ꯇꯧꯋꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯂꯨ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗ ꯊꯥꯛꯄꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎ ꯃꯔꯛ ꯃꯔꯛꯇ ꯐꯥꯎꯋꯦꯕ ꯁꯤꯁꯤꯗꯤ ꯑꯗꯣ ꯃꯇꯨꯝꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯌꯦꯟꯒꯤ ꯃꯍꯥꯎ ꯐꯥꯎꯋꯦ ꯑꯗꯣ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯔ ꯌꯦꯡꯕꯤꯌꯣ ꯑꯗꯨꯃꯛ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯁꯦ ꯃꯨꯟꯖꯟꯕ ꯍꯧꯗ꯭ꯔꯤꯉꯩꯗꯣ ꯑꯗꯨꯗ ꯆꯥꯒꯗꯕ ꯑꯗꯣ
ꯃꯨꯜꯂꯀꯥꯟꯗꯅ ꯑꯃꯨꯛ ꯈꯪꯗꯦ ꯀꯩꯅꯣ ꯇꯟꯒꯨꯝꯕꯗꯣ ꯆꯥ ꯌꯥꯕ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕꯅꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯅꯦ ꯑꯗꯨꯁꯨ ꯈꯪꯕꯅꯤ ꯑꯗꯣ ꯁꯤꯁꯦ ꯍꯥꯎꯊꯔꯦ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯍꯨꯃꯥꯡꯁꯤ ꯋꯥꯔ ꯇꯥꯆꯦꯟꯗꯔꯛꯄ ꯅꯣꯡꯁꯨ ꯃꯪꯉꯤꯅꯦꯕꯗꯣ ꯆꯥꯛꯅꯔꯒ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ